Mabung Masan Anigi, a Sigumlava Mihat Tina Haliva, Amadi Masiga, Misi Mina Togli Bessing a Sigim Matakta, Aikoina, Tuna Pagatuna, a Tubamatam, the Matik Shava, Sairak, Pibiu, Hibasini, Masimaga, Aduga, Aroi Badi, Mataki, Wafam Singa Sibu, Tabak Oina, on talk Piraktraba, Matau Taba, Puding Magado Pangtok Trabadi, Asiba Hakchang a se, Logdaba, Galoinana, Akogi, National Highway, Tidim Lambia Sida. Matang kaktaba ikana blockade chathaba haiba pandama duni Tronglaobi thaudokta laikidraba angang anigi JSC ki mioi taraga taret na saba kangbu amaga Chief Minister Y Khemchandga unaduna wari sanakre demand sing mapung fa na thabak ton thoktrabadi asi bahagchang lauroi tidim lambida matam kaktaba economic blockade tawgani hairi Chief Minister ga unaruraba matung babu parada laiba Chief Minister Banglo mamangda paumishinga unaba amada JSC ge advisor Moirang Them Gaurona Chief Minister unaba aduda JSC na hanadagi tanduna lakpa pointer yawbu demand sige matangda khanaki adubu warushin purakpa ngamba haibadumadi oikide haina fongdoraki Gaurona makha taraduna JSC gi maru oiba demand ama oiba kuki militant singi mathakta military crackdown tawbugi matangda CM na thabak hawkre haiba wafam thamlaki adubu JSC gi maikai digi peningai oide miyamna thajaba yaba maongda thabak oina tawna bo wafam thamki Status sida thamliba Central Forcing lapthokna leihankhraga ani shuba palon oina Stat Forcing thambiyo haiba demand gi matang da shu CM na thabak don thokani haibagi thajaba pirakhe hairi Amarom da victim family da piga daba khudong chaba sing adudi lainga ka victim family ga yanabagi makha pon gani madu da victim family na yaning da balai da badi JSC na kari tawba yai haiba adu khanaraba matung pangba yaba mateng pangani hairakli Mabung Masan Anigi, a Sigumlava Mihat Tina Haliva, Amadi Masiga, Misi Mina Togli Bessing a Sigim Matakta, Aikoina, Tuna Pagatuna, a Tubamatam, the Matik Shava, Sairak, Pibiu, Hibasini, Masimaga, Aduga, Aroi Badi, Mataki, Wafam Singa Sibu, Tabak Oina, on talk Piraktraba, Matau Taba, Puding Magado Pangtok Trabadi, Asiba Hakchang a se, Logdaba, Galoinana, Akogi, National Highway, Tidim Lambia Sida. Matang kaktaba ikana blockade chathaba haiba pandama duni final oidabani na madu khoina mayanga final ni oire okay haiba bi haiyong amadi khoina satharakwa thauram singdasu cooperation pibiu haiduna mayangi mafamda thamjari